Iramdam ipau YouTube channel miyang tabiri punam putaram na okchari ngasi pongkhiba tongan ba pauche singdagi maru oiba pau khar pathokchari ahan bada maru oiba pau Kuki terrorist singna HATKHRABA RISHIKANTA gi NUNGSINABA PSYCHIATRIC watta LAYENGLI MEEOI LISING KAYANA SARUK YADUNA IMPHALDA MANIPUR KANBAGI KHONGCHAT CHATKHRE Thika munabana MEEOI lambi sembada thengtha halabadi akanma miyang changani haina KCP PWG MC unification na thadorpa cherol amana Hairi amadi Assembly dissolve torklagadi haiduna Manipur gi budget March tara amasung taragani thoida puthoknaba parliament ki agenda da haplaga thamle Hairi haujik pau sandokna pijari Kuki terrorist singna HATKHRABA RISHIKANTA gi NUNGSINABA PSYCHIATRIC watta LAYENGLI Kuki terrorist singna tamthina tha sigi kunyama thoida hatkiba mayanglambam RISHIKANTA gi NUNGSINABA Churachandpur dagi Chingnu Haokip wakhal gi laina namaram oiduna Churachandpur district hospital gi psychiatric watta LAYENGLI Hairi The printer phongba paugi matung ina Chingnu Haokip as wa fawba ningthina ngangdana chaba thakpa yadaduna layeng chathaduna leiri mahaka khangnaba mayanglambam RISHIKANTA asi laikhidrabagi matungda phibam asi oirakhibani imung manunggi meosingna phongdorpagi matung ina doctor singna haibada mahak asi thokriba thodo adugi nungaitabana maram oiduna acute depression nari wari sanana bahonaba su hojik phawgi oinadi ngamdri phagalakna bahonaba da matam khara changkhigani mahakki machena pung khara khara kanaraga akchang nungairabra hangba matamdasu mangak haiduna nungaitabagi mongsing ul aroiba oina mahakki nungsinajaba mayanglambam RISHIKANTA asi khulai paiba singi makhut chanduna laikhraba matungda karigumba mahak bu HATKHRABA su Churachandpur da phumbiyo haina phongdoklamkhi Hairi laikhidraba matungda su khudakta asiba hakchang pulising da pikhide maramdi Chingnu Haokip na RISHIKANTA gi thawai yaudraba hakchang adu mahakki khul tuibongda leiron chanba pamkhi adubu RISHIKANTA gi hakchang adu Kakching district ta leiba mahakki masagi mayumda aroiba mathau mangam pangthokhraba matung Chingnu Haokip asi psychiatric watta layeng chathaba horkhibani panba yabadi hairiba mihat asigi matangda thijin humjinnabagi damakta case asi National Investigation Agency NIA da transfer tawduna thijinbagi thabak chathaba hokhrabani haujik phawbagi oinadi thawdok asiga mari leinana mi phaba natraga atoppa action sin lokhatpagi thaba amata leitri social media platform singdasu thawdok asiga mari leinana mihat asi kanana oiramgani haibagi matangda wafam kaya phongdoknari RISHIKANTA gi imung nasu Chingnu Haokip asi faduna wahong pahong tawnaba taksin khibasu laikhre Thika munabana mayai lambi sembada thengtha halabadi akanba miyang changani haina KCP na thadorpa cherol amana khangalakli Thika munabana mayai lambi sembada thengtha halabadi akanba miyang changani haina KCP PWG MC unification gi PRO jingkhai nganbana thadorpa cherol amana Hairi cherol asina makata na hai Manipur gi yamna maru oiriba lambi ama oiriba akhoina mayai lambi road haira su khangnariba National Highway 137A lambi asi matam kaya dagi contractor kaya gi nuaifam oiriba lambi amakhakne haibada haiman bathokloi lambi asi thengkang kaya da lekai club village apunba miyamna matam puina sangna sembidabadagi strike tawkhiba kaya laikhre loinana thoningdaba pamdaba thokdok kaya amasu praja miyamna thengladuna lakli masida sunattana ka hena yangsinbidabana maram oiraga accident thoktuna mi kaya amasu laikhidabagi khudam changdam miyamna thengnaraba ngaktani loinana hanana mayai lambi asibu thabak oina sukhiba contractor singna minus ta thadaraga sumana ayambani mayai lambi asida up to minor chada 39.99 da fawba thadaraga suba fawba laikhre machine adi kadai digi quality maintain tawna niyom chumna karamna thabak sugani aduna ni lambi koilas thaba nonganbaga complaint lakliba sing asi contractor singi paisa lemna bohonarakpada dasa tariba asidi lambi asida nungtigi phawduna chathok chachin tawduna chaliba miyam singni Mayai lambi road National Highway 137A asibu highway gumna semlakpa matamda lamdam aduda leiriba miyamna su quality maintain tawrga semi semdi yangsinbigadabani thabak asibu paikhalakpa matamda kanagumba amata ayat apan piba yaroi thika pithok pisin thika munabagi paw tahalakpa yaroi masida thawoidana singnaraklabadi warning tawdana ayat apan piriba sing aduda akan mambiyang changlakani Hairi MEEOI LISING KAYANA SARUK YADUNA IMPHALDA MANIPUR KANBAGI KHONGCHAT CHATKHRE Constitution na pirba miyamgi hak phanganduna democratic right amasung miyamgi mandate India lengangna ikai khumnagadabani haina kokomina phongdorakdi Coordinating Committee on Manipur Integrity kokomina sinduna Manipur gi yelho furup kaya amadi mapandagi Manipur lalol itik tawduna leiba MEEOI LISING KAYANA SARUK YADUNA Manipur kanba khongchat ngasi tidim ground dagi hoduna thau ground fawba chattu miyamgi mipam pangthokre
MEEOI lising kiyana saruk yaduna thau ground da pangthokhiba miyamgi mifam aduda tongan warep nipal lokhi miyamna lokhiba warep sing adudi su khudakta lokthokadabani sugi mingda kuki laloba singna tawning bata tawriba sing asi khudakta lefanduna matik chaba action lokhatkadabani Indiana Manipur da thokliba irang asibu aranbu wari singbul amada puthoktuna kanglukpi irang ni haiba propaganda asi khudakta lepkadabani kanglukpi irang gi mingda miyamgi pangpham thokpa hak singmatpa amadi temsingnaba lepkadabani IDP singi akaknaba policy sing semduna amadi akaknaba matamgi manungda masagi mayumda hanjalangadabani loinana IDP singbu luna chana tobiduna makoibu section na ngak senbigadabani Kuki narco terrorist singi cross border terror activities sing lefangadabani makoigi cross border network sing thugaiduna illegal infrastructure sing lokthokadabani constitution na piriba miyamgi hak amasung lengak lehalu Manung mapan phawba lengak atuba matamda lehangadabani Manipurgi apunbagi saktam amasung administrative integrity ngaktuna thamgadabani Manipur miyamgi democratic right amasung mandate India lengak nei kai khumnagadabani Manipurda NRC natraga manaba makhalgi mawong ama puthoktuna atuba matamda matam sangna India lengak na yaba piduna changselakhiba mitop sing khandokadabani National Highway singda maitai singna athingba amata yauduna chathok chasin yahangadabani haiba warep sing asini Thauram aduga mari leinana kokomigi ngasi pangthokhiba rally adugi organizing committee ki convener Surjit Kuman na hai ngasigi chatliba khongchat asi Manipur da thokliba khangaudana kang khongcha henduna thamlakhiba charangnaba phibam asigi mayoktani Kumja lising ani kunga humdagi me ahumdagi hauduna thoalakhiba khutsemgi irang asina Manipur gi miyambu khangu takta ngauduna irang asi losendana thamliba asigi mayoktani tha kunthra gani toi suraba irang asi center lengak amasung Manipur da paliba president run lengak asina atamnana thoanbagi phibamda mami chauna tarakli asigumba phibam asina thokliba irang asi losengani haibagi thajaba manglakpaga loinana irang asi loselakani haibagi thajaba leiraktre phongdokhi Mahakna makata na hai ngasi Manipur da oirakliba khut thoknabagi thodok amadi lengak wayal singna mathau tawbang amlaktabagi phibam asi India lengak ki agency singi naton sumang makta da thokpa thodok naktani Jingda paktaknana yengsinbinaba yaudana sandurokliba popi thabagi thabak sing asi mafam kayada Assam Rifles amadi Central Force singi kem mamangda leirabasu karisu tawdaba asina miyamna Central Agency singi mathakta thajaba mangbagi achawba maram ama oirakli Haujikti irang asi state sponsor natraga terrorism asibu sogatpagi masak ama oirakle oireba phibam asida state nasu yahanduna thambaga pangkhak oire haukiba chahigi December 3 tukta torbung mamang leikaida bom thadaduna amasung Nongmei kapsanduna mafam adugi khunja singbu akia khangpikhi adubu thawdok aduga mari leinana narco terrorist sing ama phawba phaba punbagi amasung action lobagi thabak lengak asina chathadri Masida sunatana tha asigi taraga mathoida saiton nganu konda aidi bom pokhai handana miyamda aki akhang piduna aso opan nangan khrabasu lengaki maikaidagi miyamda leiriba singnaba sing asi koknaba masak thokpa thabak sing amata lokhatri India lengakna Manipur da chathariba proxy war khudakta lepkadabani leptaba tarabadi miyamna su India lengaki mayokta akanba thabak lokhalakpa horagani India ki national interest ta Manipur ki indigenous right namthaba yaroi India lengakna Barma dagi pusilakpa foreign mercenaries amasung narco terrorist group sing asi losendaba tarabadi lamdam asigi alongmi singa India ga leinariba mari lapthok naraknabagi maram oirakani Manipur gi miyambu hostage oina thamlaga mirai bakta mantikna thokpagi thabak New Delhi na tawba lepkadabani Wafam sing asi thausadana Indiana makha asum chatharak Manipur miyamna aikoi kangera natraga aikoi thadok lagera haiba kholaw asi soidana lawba horlagani haiba sing asigi miyamgi khongchat asina taklabani ngasigi khongchat asina Indiana hana chatharamba policy hongdoknaba khangalibani masida sunatana lamdam asigi miyamda achumba wayal amadi tungkoina ingtappa puruknaba wafam yauna Manipur gi apunbagi saktam ngaktuna thamnabagi phirep amukka hena chatsin hanbang amlagari phongdokhi Mahakna makha taraduna handakta Churchanpurda RISHIKANTA kauba MEEOI ama hathiba adusu atamnana pandam ama yaurga ingchikpa pamlaba miyam asibu kaihonabagi damakta amadi ingchakpa hanjilaknaba honariba miyam asigi marakta phongna kaihonaba irang chawthoknaba silakpa thawongni thawong asida sulaingaki maikaidagi karimata tawdana laithokhiba amadi laingak ama oiraga mihatpa singphagani pungani amadi matik chaba cherak phangangani haibagi mahutta laikhidabagi mafamda oina awaba phongdoktuna compensation khara piduna losinki Masi sumi hatpa kanthokpa manba thawong amani haina lawi asigumba kaya asina maram oiraga irang asi thuanbada maral leiba mioi kaya laingakna thadoktuna thambaga pangkhak oire su agreement ki marumda mirai bakta pokpa miancha phawba koksenduna yokhattuna thamlakpadagi aikhoigi lamdam asigi punsiron chana kaglon laingaklon amadi losang singda phawba makoi bukhut thingjil handuna ngasidi aikhoigi laingak wayalda mitop singna khuling ngamduna leiri
ꯃꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯈꯥꯕꯩ ꯈꯔ ꯁꯥꯍꯟꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯐꯥꯎꯕ ꯁꯤꯡꯅꯔꯛꯄ ꯉꯝꯍꯜꯂꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯊꯧꯁꯤꯜ ꯑꯁꯤꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯀꯛꯄ ꯌꯥꯔꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯍꯛ ꯃꯠꯇꯨꯅ ꯑꯗꯨꯝ ꯊꯝꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯍꯛ ꯅꯤꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯛ ꯃꯨꯟꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯒꯤ ꯂꯝꯕꯤ ꯊꯤꯗꯕ ꯌꯥꯔꯛꯇꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯏꯀꯦꯜ ꯂꯝꯖꯥꯊꯥꯡ ꯍꯥꯎꯀꯤꯞꯅ ꯍꯥꯏ ꯉꯁꯤ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯔꯦꯂꯤ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ꯫ ꯔꯦꯂꯤ ꯑꯁꯤꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯀꯌꯥꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯏꯪ ꯆꯤꯛꯄ ꯑꯃꯁꯨꯡ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯎꯠꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯑꯥꯒꯁ꯭ꯠ ꯊꯥꯗꯒꯤ ꯍꯧꯗꯨꯅ ꯀꯣꯀꯣꯃꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡꯒ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯊꯥꯗꯧ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯟꯅꯕ ꯈꯟꯅꯈꯤꯕ ꯂꯩꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯆꯤꯛꯄ ꯄꯨꯔꯛꯄ ꯑꯁꯤ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯕ ꯋꯥꯠꯄ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯕ ꯊꯕꯛꯁꯤꯡ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯇꯕꯅꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯊꯕꯛ ꯂꯩꯔꯕ ꯐꯥꯎꯕꯗ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯊꯥꯗꯧ ꯐꯨꯔꯨꯞ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯥꯔ ꯚꯥꯏꯐꯩ ꯑꯃꯁꯨꯡ ꯄꯥꯏꯇꯦꯅꯆꯤꯡꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯊꯥꯖꯕ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯏꯪ ꯆꯤꯛꯄ ꯄꯥꯝꯗꯕ ꯀꯥꯡꯕꯨ ꯈꯔꯅ ꯑꯀꯤ ꯑꯈꯪ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯅꯤꯡꯇꯝꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫